train station đấy. Vậy chia sẻ với em đấy. Vậy ichil inaw singgi mai kay so koigi ichil inaw singna koina masi koina press thamjagi ba koigi honorable chief minister amadi lemhori ba rolling amadi opposition gi MLA khudimak lakpi duna koigi tawfadraba koigi central asina koje anthana yengbire tabidre haiba du koi sawi ba koi dum khangjai khangbaduna koigi pai pu oiriba khudingmakki pangal thona oina bana sa koina laksabani sa koina laga illingai matam sida koigi pai poi basingna Delhi da lakbiduna koigi khanthaminaraga lepaki soidraba permanent solution amagi damakta mayam punna honaminasi haina na sa singna haijari amadi manipur da lebiriba aigi koigi nuksijara ichil naw singna koigi sangvidrebe MLA singbu amadi koigi honorable CM bu Delhi da thu namak changnaba koigi lepak miyam na honabirau amadi koigi Delhi da hujusik leibiriba MLA sing manipur da thoknaba honarpa matamda manipur da thokle pau phangu matamda irei chasingna sida changhannaba honabirau hainasu yudop manipur gi maikai degi thamjage khoida kian khon ba tobi rei mayam tasengna mitei bu nusibiraba tasengna irei chabu nusibiragadi munnam ta khanthabiu nasa koina topjari se senglibra lalibra haibudu munna khanbiu nakoina tawrido lali nakoina tawrido mi amna smana hajalapani ada adu na pangai haibe mahutta suggestion oina pibiu advice oina tobiu achumbati tobiu achumba asengba tamaktadi tobiu khoigi akhoi se mi na leiraga sijanaba yaba naha singi mawong do birakanu matam henkhre matam loikhre sida tholaiba mayam se sibagi dana tholabani nakoina fana lak ama ki halabusu fana la ama hatna bu khona ragasu aikhoi di halaroi haiduna sibagi dana thokjaraba koigi irei changa tani habasima mayam khangbiu kuki na hatpasu hatpani lengang na hatpasu hatpani pumnamak na hatpasu hatpani tabu achumba kharagi damakta achumba asengba kharagi damakta koina sukkanna hona jariba asida koigi yeng thinaba ta thinaba makhoi masel gi marakta koigi maming lahongnaba hona berakanu chap manai akhoi amatani Youth of Manipur is not an organization koi loop nate organization nate akhoi di michamni yumthong khudingna state amadi central government da hangningliba wahangsing adubu hangba laksaba yumthong khudingi naha aduni na khanbiu yumthong khudingi irei cha amoina yumthong khudingi naha amoina manipur gi voice amoina rise to jaba chachabani mayam masida koigi nang tawido lali chumi haibagi mong da topidaklagadi suggestion oina tobiu punna changchiminasi tobu afaba amadi achumba haiba asina mangjin tharaga tasengna aigi irei pak aigi kanglei pak tu nusiragadi tasengna koigi ima lebak ki tamakta thopirau ima lebak kanbada saruk yaminasi haiba si Youth of Manipur gi maikai dagi thamjage koigi thamoi sengi singde haiba sidi koigi sabminariba ichil naw sing amadi lehoriba koigi imaivel khoi khivingna dum khangbiramgani lehoriba koigi Youth of Manipur gi ichil naw singna sudum khanbirangani makoina akoibu thajabagi paisa khajin aduna puthoga kaaga lakpani thajadraga epi pesta thagatpani loimak thagatpani lupa bausiana roi
lupa amphok mangoi ki sel pakai khaigalaga lokhalaga pangsa chatpasu nate aduga relief camp gi sinau singda mateng pangbiraga di hena nungai gadabani haiba wahai dugi ai samlamna wahai mana taradang haijage relief camp da leiriba sing ado relief camp da dum lehen sarga di mateng adum pangba yai relief camp da kamdona tholaga masa masagi marom do marai bak mayum duda kamaina changan gadagi na khanbada changsiliba gi naha singna tani haijage relief camp da leiriba sing adubu koina mateng sum panglaga hoi mateng di panggadamni adubu mateng do sum panglaga sum akoina leiragadi tawgadaba thabak adudi government na tawroi aduna khara amana mateng panglaga khara amana politically sanction bya bakarino na thijala matungda koigi youth sing punna tana jaraga maibel sing punna tana jaraga khangai sing punna tana jaraga hona jarakpa koigi lawjarakpa leipak miyam goiba warep ni haba simaga thamjage masida paisa manghandaba haba adudi amoromda thambigraga tawba yaba aina ngamjaba pumnamak ado koigi maikai dagi tomina si haba si thamjage koigi matam asidadi akoina siriba thawai sing amadi khul da ngakliba aigi isel naw sing thorakpada phabiriba sing makhoi bu kannabagi damaktani akoina ngasi permanent solution ama poraknaba amadi manipur gi naha khudimaki youth khudimaki future uraktriba koigi kaitharakliba society ma'am adagi economically down chalakliba khudimak ma'am ado khara oirasu koina menkhatpa ngamgadra haiduna akoina thangjariba khongthangni ma'am asoi aran yaurku su semdopiyu aduga akoigi akoiba mina leiraga sijanabagi yabai mongda paukthoknaba honabiriba akoigi political background leibiraba nungsijaraba akoigi ichel nausing amukka hannajo haijari matang ase ekomachel hunnabagi matam nate noigi matung iloso koi engage tawatabu asengba achumba haiba simatangdi tawsi haina haijage ngammoidaba oiragadi pe ngangbibai mota tumina dum leibiu aina ngamoidaba thabo mina torokpa matamda khut thingjallaga yakhai thingainaba honabiganu advice pibiu suggestion pibiu nasana nawatani masida gian khangallaga post khara thagalaga koina tumina laigi gadaba sunate shiba kidadana thola bangatani noin hatragasu kokina hatragasu noin hatkini tawatabu akoidi achumba magi damak aseng magi damak leple haba simatangdi mayamgi mafamda haijage koigi manipurda leibiriba ichil nausingnasu koina sai thamjagiba wafamsing adu ngakpinaba amadi changlaktriba MLA sing koigi honorable CM Takshan View Imaibel sing club sing punna khochamnaraga kari tawba yage haibadu khannaraga Takshan View akoidi pakholoyen chatpani miyamgi wahi adu puraga makoida haiba chapani state lengakna asuk yamna tonna koigi leiramni haiba ase akoi tasengna mangda fobo mangudaba mani aduna mayamna koigi tana viraga tawphom thokpa adu tawbiru haiduna ai koina yudop manipur gi maikaidagi naham oina tungi punshi damakta lakadariba punshi myam asigi damakta ireicha sing asibu kanjanaba koina wanabada lepak myam punna mateng pangbiu haiba si